ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯂꯩꯖꯔꯦ ꯑꯆꯧꯕ ꯉꯥ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯣ ꯃꯆꯜꯗꯤ ꯐꯨꯜ ꯀꯣꯕꯤꯒ ꯊꯣꯡꯉꯦ ꯁꯦꯝꯅ ꯂꯩꯖꯔꯦ ꯃꯍꯤꯒ ꯃꯄꯪꯒ ꯁꯦꯝꯅ ꯉꯥ ꯂꯩꯖꯔꯦ ꯁꯦꯝꯅ ꯃꯀꯣꯛ ꯂꯩꯖꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯗꯨꯒ ꯁꯤꯒꯅ ꯂꯦꯇꯨꯁ ꯃꯅꯥ ꯉꯁꯤꯗꯤ ꯃꯇꯥ ꯆꯥꯅ ꯕꯖꯥꯔꯗ ꯂꯩꯔꯝꯃꯦ ꯅꯍꯥꯟꯒꯩꯗꯤ ꯌꯣꯟꯗꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯥꯝꯅ ꯐꯪꯗꯦ ꯂꯦꯇꯨꯁꯁꯦ ꯁꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯃꯊꯦꯜꯗꯤ ꯉꯥꯁꯤꯡ ꯑꯆꯧꯕ ꯑꯃꯒ ꯀꯣꯕꯤ ꯂꯩꯒ ꯊꯣꯡꯕꯅꯤ ꯑꯗꯨ ꯃꯄꯪ ꯑꯁꯤꯒ ꯂꯩꯔꯦ ꯁꯦꯝꯅ ꯉꯥ ꯂꯩꯔꯦ ꯁꯦꯝꯅ ꯃꯀꯣꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯥꯂꯨꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕ ꯑꯃ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯦꯇꯨꯁ ꯐꯪꯅꯔꯦ ꯂꯦꯇꯨꯁ ꯀꯣꯠꯅꯕ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒꯤ ꯈꯤꯇꯪ ꯂꯥꯏ ꯈꯔ ꯀꯠꯆꯩ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯏꯔꯣꯝꯕ ꯍꯥꯟꯅ ꯂꯧꯈꯠꯆꯒꯦ ꯃꯌꯥꯝ ꯑꯩꯗꯤ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯣꯡꯆꯥꯛꯁꯦ ꯍꯩꯅꯗꯦ ꯁꯨꯝ ꯆꯥꯈꯤꯕꯒꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯌꯥꯝ ꯂꯩꯌꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯅ ꯉꯥ ꯃꯀꯣꯛꯁꯨ ꯆꯥꯒꯅꯤ ꯍꯥꯏꯊꯔꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯀꯣꯛ ꯆꯨꯞꯄꯒꯤ ꯃꯍꯥꯎꯁꯦ ꯀꯩ ꯍꯥꯏꯅꯤ
Mami suam pa mi sini kina suam mamai pa. Saya sa tina pa mi siap okay. May di last dip. Last dip. Một chút bao rồi em mình hầu rồi mềm hầu đấy thế nào hầu đấy luôn rồi Islam ya Allah, matang ka muna si pa.